Chief Nongthombam Birengi Chinjak Tamipal Tang Taba Haiba Sanba Meeting Adugi Makada, Moirang Assembly Constituency Gi Gram Panchayat Amasung, Municipal Council Gi Manung Chanalaiba Pukri Achoba Singda, Nga Macha Lising Yankhi Mathoirom Thadakre, Department of Fisheries na Moirang SUG MLA Thongam Santi, Local Club Amadi Organization Kayagi, Punna Chathakiba Nga Macha Thadabagi Thoramaduda, District Fishery Officer Elangbam Rameswar Su Saruyaki, Thoramaduga Mari Lainana, Moirang SUG MLA Thongam Santi Nahai, Lamdam asigi oina nga haibasi numit khudingi changdaba yadraba chinjak amani Manipurgi oina nga haibasi harau kumhai luhongba chairauba ningol chakubana chingba thoram singda changdaba yadraba amani Manipurgi miyamna chaba konanaba chahi khudingi mapal Manipurdagi lupa crore kayagi nga pusilagli Achoba Sanfam Ama Mapanda Chatkriba Sidagi Karadang Oirabasu Kanbang Ngamnabagi Pandamda Fisheries Department na Loktak Pata Nga Kaya Thadakre Masigi Matagda Manipurgi Tongan Bakul Singda Ladiba Pukri Singda Nga Macha Kaya Thadaduna Ngagi Potok Marang Kaina Putok na Bakonari Lakadauriba Chahi Kara Sidadi Lamdam Asigi Ngagi Potok Hengalaktuna Oiriba Piba Masi Karamakhaidi Safaraba Yai Hainasu MLA Thongam Santi na Makata na Pongtoki Maruina koi Manipur le prasa se nga da depend taw dina nga da gi pesa se khama gi kal da de maruina koi chairawa ningol chakau nga gi thabak ang tadi adai koi luhong khongdu bu da bapam chakau asik mo mayam sida satliba pesa khaldo su hanjil la de koi Manipur pham khudi bak sida maruina je mo akoi gi honorable chief minister gi miyam khada jaga da le public policy na nga se tha dharga madu na public sim da masagi oi jalo ga koi na miram da thadok lo koi stage da le hulo da adu gi fajar scheme gi makha Fisheries Department na thai out of order with ngasi khoi moirang ke da punna thada do si nga lising yang khaima adun hai nga lising yang khaima those ai moirang ke da leiba jaga khudi makta ai fawala sidu sipai naran sena amna poki nga thai tera pongsak bi to lo bi khudek bi kaukta moirang municipality area khudi makta polomom da yab da ai na thada da do ri se akoi gi ward amamong gi pukhi amom nga lising amom adu gi pandam na ni je khoi thada ho de se